India ki PUWARI da KAOBA NGAMDANA LEIHOURAGADABA National Emergency adu Matamadagi Prime Minister INDIRA GANDHI na Prime Minister ama Oibagi power Lanna Sijinnaduna political mileage Lounaba Hotnakhiba Conpirasy Amani HAINA BJP Manipur Pradesh ke President SARDA na PHONGDOK-KHRE Nitai Pachuthekta leiba thambal sangne ngasi pangthokhiba paugi mifam amada wapamasi PHONGDOK-KHRE mahakna hai Indian democracy ki fazakraba federal structure asi single party dictatorial system amada onthoknaba Indira Gandhi na hotnakhibani National emergency manungda mahaki mayokta leiba political leader kaya fazinduna kaishum sangdan namshinduna thamki democracy chatpa leibak amagi legislative executive amadi judiciary system da khut thingjinbata natana democracy ki mari suba yumini hairiba media fawba mahaki control makada censor tawki Mahaki mayokta yaningdaba phongdokluba paumi kaya national threat ni haiduna kaishum sangdan namshinki kumja English nga machamapal humfutara mangagi June kun mangada thamjinkiba national emergency adu democracy mutatlaga congress na dictator gi lengak ama lingnanaba chathakiba conspiracy amani emergency ki matamda mahakna chathakiba conspiracy adu saha commission 1978 to 1979 gi report singda meg singna palli Pumnamag asin nathayduna MPCC na PUWARI Lanna semdoknanaba hotnarakpa simang yamna laibak thibani Hauzik Manipur gi oriba fibam ase tapna lakshinanaba center na kanna hotnari masida congress na MLA pulap resign tawraga anoba election ama pangthoklasi haiba wafam thamlakkiba ase tabada angakpa fawi BJP gi oinadi miyam gi ihul khangna presence rule gi mahut popular government ama lingnanaba hotnari masida political mileage longnanaba hotnabirakanu election dagi lebak kanbana hena lui haibasi congress party na khangjin biyu haina mahakna makata ki Praja singna hoji popular government ama pami Praja singna pami ba popular government dugi against the election ama fight tawse haibani just moina pami ba se sarkar dissolve tawboduni moina pami ngasi praja na pamnadriba ngasi leiriba samna hairabada PR limited suspension yam sengna hairagadi matam amada mako yam law ngasi su aina Bharatiya Janata Party ki president ama oina thamjaningbadi Bharatiya Janata Party na popular government ama purakna ba koi hotnari praja singi ihulda Bharatiya Janata Party thabak tawgani hauji election gi khannabagi matam natte santi gi wari sananabagi damakta ikoi process tawriba progress la ibas deisida mai onjin birakanda Manipur gi representative amamam oina Manipur da leiba adugumba political parties singna support tawrakanda Manipur praja gi pulse si yenga kanda ai koi thabak tawnana ba hotnamina si haidana ai makoi da appeal tawsa